Taramna hellaklaba Irang asigi Waroisin Purakpagi Mahut Meekhal Gidamak Manipur Lakliba Union Home Minister Amit Shah Khongchat Taramna Okte haiba uttuna Youth of Manipur naha shingna Khwairamband Ima Keithel da khongjang changshinkhre khongjang changsiliba naha singadu police na fanaba honarakpada Khwairamband Ima Keithel gi ima singna iho horaktuna police ki thorang adu mai pakhan kidre khongjang adu da saru yakiba Youth of Manipur gi thomi singna phongdorokpada lamdam asida Taramna hena Irang toktuna misimina kya nanglingai cheraga sida Manipur miyam dagi Meekhal na hena luna khanbagi mawong ama Lakliba si ikainingai ni Manipur miyam bu leibak asigi citizen amu oina ubang ngamdriba faubadi Meekhal asi Youth of Manipur gi thomi singna saru yaroi amadi saugaloi handak marak chingkhong chingyada nongmai kapsilaktuna miyam da mipaiba pokhalliba sida matau karamna Irang nemle haigadawribano numit 10 gi manungda amuk hanna laktuna Irang asigi waroisin purakani haiba wafam thamlamlaga lakhidraba matung asi Meekhal ga mari lainana lakliba Union Home Minister na Irang asigi chapchaba waroisin gi matangda miyam da thamlamu haina pendaba phongdoknaki aduna akoina pami badi Manipur da santi hanjalalakpa asine huji ma Irang nemthare hari adubu ngarang nan tamakchu misi mina kaya amam yauri si Irang hantharapai khudam la haibase isa da hangbiyo haina haijage aduga atuba matamda Union Home Minister Lakliba Khongchat asida atuba matamda akoige Manipur gi problem ase solve tawbiyo amadi resolution ama pubiro haibase masi ma haijage. If he dare not to consider us as a citizen of India, if he dare not to treat us as a citizen of India, if he dare not to consider Manipur is a part of India, then we the people of Manipur, we the youth of Manipur, never ever welcome you to our motherland. Manipur! We want peace! We want peace!